ꯁꯥꯕꯣꯅꯨꯡꯒꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯄꯨꯖꯔꯛꯂꯦ ꯋꯣꯡꯕ꯭ꯔꯦꯟꯒꯤ ꯇꯥꯂꯣꯏ ꯑꯇꯣꯟꯕꯤ ꯁꯤꯖꯟ ꯅꯝꯕꯔ 1ꯒꯤ 3ꯁꯨꯕ ꯁꯔꯨꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯊꯝꯖꯔꯤ꯫ ꯀꯨꯟꯗꯥꯂꯩꯗꯣ ꯀꯞꯅ ꯀꯞꯅ ꯀꯅꯥ ꯂꯥꯛꯄꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯄꯗ ꯀꯅꯥꯁꯨ ꯎꯔꯝꯗꯦ꯫ ꯆꯥꯎꯔꯦꯟ ꯃꯃꯥꯒ ꯂꯣꯏꯅꯅ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯍꯩꯔꯨꯛ ꯀꯥꯕ ꯂꯥꯛꯂꯤ꯫ ꯁꯨꯝ ꯂꯥꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯂꯥꯎꯅ ꯈꯣꯡꯅ ꯀꯞꯄ ꯇꯥꯔꯛꯏ꯫ ꯃꯤꯀꯨꯞꯇꯨꯗ ꯆꯥꯎꯔꯦꯟꯅ "ꯏꯃꯥ, ꯈꯣꯟꯖꯦꯜꯁꯦ ꯇꯥꯕ꯭ꯔꯥ?" ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯆꯥꯎꯔꯦꯟꯒꯤ ꯃꯃꯥꯅ "ꯍꯣꯏꯅꯦ, ꯑꯩꯁꯨ ꯅꯥꯁꯣꯟꯅꯅ ꯇꯥꯕꯒꯨꯝ ꯇꯧꯏꯅꯦ." ꯆꯥꯎꯔꯦꯟ ꯃꯃꯥ ꯃꯆꯥ ꯈꯣꯡꯊꯥꯡ ꯈꯔ ꯂꯥꯛꯂꯕ ꯇꯨꯡꯗ ꯅꯥꯁꯣꯟꯅꯅ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜꯗꯣ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯆꯞ ꯂꯦꯞꯄꯤ꯫ ꯆꯥꯎꯔꯦꯟꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯩ, ꯃꯊꯟꯇ ꯁꯣꯟꯖꯩ꯫ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜꯁꯦ ꯊꯔꯤꯛꯂꯩ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯃꯥꯟꯈ꯭ꯔꯦꯗ꯫ ꯑꯗꯨꯒ ꯑꯃꯨꯛ ꯆꯥꯎꯔꯦꯟꯅ "ꯏꯃꯥ, ꯂꯥꯏꯒꯤ ꯍꯩꯔꯨꯛꯁꯦ ꯏꯃꯥ ꯀꯥꯕꯤꯔꯨꯔꯣ, ꯑꯩꯒꯤ ꯁꯔꯨꯛꯇꯣ ꯍꯌꯦꯡ ꯈꯨꯔꯨꯝꯖꯔꯒꯦ." ꯃꯃꯥꯅ "ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ? ꯂꯥꯏꯒꯤ ꯍꯩꯔꯨꯛ ꯀꯥꯕ ꯂꯥꯛꯂꯒ ꯂꯩꯍꯧꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯇꯧꯍꯩꯗꯦꯅꯦ." ꯆꯥꯎꯔꯦꯟꯅ "ꯏꯃꯥ, ꯑꯩ ꯑꯀꯥꯎꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ, ꯏꯃꯥ ꯆꯠꯄꯤꯔꯨꯔꯣ." ꯃꯃꯥꯅ "ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣꯅꯦ? ꯑꯩꯅ ꯇꯧꯍꯩꯗꯦ ꯍꯥꯏꯔꯃꯛꯇꯗ." ꯆꯥꯎꯔꯦꯟꯅ "ꯏꯃꯥ, ꯂꯥꯏꯗꯤ ꯍꯥꯏꯖꯔꯒ ꯂꯣꯏ ꯌꯥꯏ ꯍꯥꯏꯗꯥꯏꯅꯦ, ꯑꯗꯨꯅ ꯑꯩ ꯏꯊꯟꯇ ꯍꯌꯦꯡꯗꯣ ꯈꯨꯔꯨꯝꯂꯒ ꯍꯥꯏꯖꯔꯒꯦꯕ." ꯃꯃꯥꯅ "ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ, ꯆꯠꯁꯤ ꯆꯠꯂꯣ, ꯊꯦꯡꯈ꯭ꯔꯦ, ꯅꯪ ꯉꯥꯡꯅꯔꯤꯉꯩ ꯅꯨꯃꯤꯠꯁꯦ ꯋꯥꯇꯣꯟ ꯌꯧꯈ꯭ꯔꯦ." ꯆꯥꯎꯔꯦꯟꯅ "ꯑꯩꯅ ꯅꯤꯒꯗꯧꯔꯤꯁꯦ ꯌꯥꯝꯈ꯭ꯔꯖꯥꯠꯅꯤ, ꯏꯃꯥꯒ ꯄꯨꯟꯅ ꯅꯤꯃꯤꯟꯅꯔꯗꯤ ꯌꯥꯝꯃꯟꯗꯅ ꯅꯤꯐꯝ ꯑꯃꯠꯇ ꯈꯪꯂꯔꯣꯏꯕ. ꯑꯗꯨꯅꯅꯦ ꯏꯃꯥ, ꯍꯌꯦꯡꯗꯣ ꯏꯊꯟꯇ ꯒ꯭ꯌꯥꯟ ꯇꯥ ꯅꯤꯖꯔꯒꯦꯕ ꯀꯣ ꯃꯃꯥ, ꯀꯣ?" ꯏꯉꯥꯎ ꯉꯥꯎꯅ ꯑꯣꯏꯅꯔꯞꯇꯧꯕ ꯃꯆꯥꯒꯤ ꯋꯥꯍꯩꯗꯨꯗ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯃꯃꯥꯅ ꯍꯥꯏꯔꯛꯏ "ꯅꯪꯁꯤꯃ ꯐꯅꯁꯨ ꯆꯥꯎꯔꯦ, ꯏꯉꯥꯎ ꯍꯦꯛ ꯉꯥꯎꯁꯤꯟꯅꯔꯗꯅ. ꯐꯔꯦ ꯐꯔꯦ, ꯂꯩꯍꯧꯔꯣ, ꯌꯨꯝꯗ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ." ꯑꯗꯨꯒ ꯆꯥꯎꯔꯦꯟꯅ ꯑꯃꯨꯛ "ꯏꯁ, ꯏꯐꯠꯇ ꯐꯖꯔꯒ ꯂꯩꯔꯕ ꯑꯩꯕꯨ ꯐꯖꯅ ꯂꯩꯔꯝꯃꯨ ꯀꯥꯏꯅ. ꯑꯣ, ꯂꯩꯖꯔꯝꯒꯦ ꯂꯩꯖꯔꯝꯒꯦ, ꯄꯥꯂꯦꯝꯒꯤ ꯌꯥꯊꯪ ꯉꯥꯛꯅ ꯅꯆꯥ ꯌꯥꯝ ꯐꯖꯅ ꯂꯩꯖꯔꯝꯒꯦ." ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯆꯥꯎꯔꯦꯟꯒꯤ ꯃꯃꯥꯗꯣ ꯂꯥꯏꯕꯨꯡ ꯇꯝꯅ ꯆꯠꯈ꯭ꯔꯦ꯫ ꯃꯃꯥꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯆꯥꯎꯔꯦꯟ ꯈꯣꯡꯂꯩ ꯌꯥꯡꯅ ꯂꯥꯛꯄꯅ ꯊꯔꯤꯛꯂꯩ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯂꯦꯞꯂꯔꯦ꯫ ꯁꯨꯃꯥꯡ ꯃꯇꯣꯜꯗ ꯊꯔꯤꯛꯂꯩ ꯃꯃꯥ ꯃꯆꯥꯅ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯆꯥꯎꯔꯦꯟꯗꯤ ꯑꯉꯛꯄꯒꯤ ꯃꯇꯧ ꯑꯣꯏꯈ꯭ꯔꯦ꯫ ꯆꯪꯁꯤ ꯀꯗꯥꯏ, ꯆꯪꯂꯣꯏꯁꯤ ꯀꯗꯥꯏ, ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ꯫ ꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯏ, ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯎꯔꯛꯇ꯭ꯔꯕꯗ ꯆꯥꯎꯔꯦꯟ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯆꯥꯎꯔꯦꯟꯅ "ꯏꯃꯥ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ?" ꯀꯨꯟꯗꯥꯂꯩ ꯀꯞꯇꯨꯅ ꯌꯦꯡꯂꯛꯄꯗ ꯆꯥꯎꯔꯦꯟꯕꯨ ꯎꯔꯝꯃꯤ, ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯑꯃꯨꯛ ꯆꯥꯎꯔꯦꯟꯅ "ꯏꯃꯥ, ꯊꯔꯤꯛꯂꯩꯕꯨ ꯀꯩꯗꯧꯔꯒꯦ?" ꯃꯗꯨꯗꯒꯤ ꯀꯨꯟꯗꯥꯂꯩꯅ "ꯏꯕꯨꯡꯉꯣ, ꯅꯆꯜꯁꯦ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ. ꯑꯩꯒꯤ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯐꯤ ꯁꯨꯗꯨꯅ ꯂꯩꯍꯧꯕꯅꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯀꯟꯕ ꯈꯣꯟꯖꯦꯜꯅ ꯃꯃꯥ ꯑꯩꯕꯨ ꯀꯧꯔꯛꯏ. ꯑꯩꯁꯨ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧꯁꯤꯅꯤ. ꯏꯆꯥꯒꯤ ꯃꯇꯧꯁꯦ ꯃꯃꯥ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ. ꯏꯆꯥꯒꯤ ꯊꯋꯥꯏꯕꯨ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ." ꯊꯔꯤꯛꯂꯩꯒꯤ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯔꯦꯟ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯕꯨꯡ ꯇꯝꯅ ꯈꯣꯡꯂꯩ ꯌꯥꯡꯅ ꯆꯦꯜꯂꯛꯂꯦ꯫ ꯂꯝꯕꯤꯗ ꯉꯁꯥꯏ ꯍꯩꯔꯨꯛ ꯀꯥꯕ ꯆꯠꯈꯤꯕ ꯃꯃꯥꯗꯣ ꯂꯥꯞꯅ ꯂꯥꯛꯄ ꯎꯔꯛꯏ꯫
ꯃꯃꯥ ꯎꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯃꯥ ꯃꯆꯥꯅ ꯑꯣꯏꯍꯧꯔꯤꯕ ꯐꯤꯕꯝ, ꯉꯁꯥꯏ ꯆꯥꯎꯔꯦꯟꯅ ꯃꯃꯥꯗ ꯍꯥꯏꯔꯝꯂꯤꯕ ꯋꯥꯗꯨꯒ ꯃꯃꯥ ꯎꯈ꯭ꯔꯅꯤ ꯈꯟꯕꯗ ꯆꯥꯎꯔꯦꯟꯗꯤ ꯇꯧꯐꯝ ꯑꯃꯠꯇ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯃꯥꯗꯣ ꯆꯠꯈꯤꯕ ꯉꯥꯏꯕꯗ ꯋꯥꯖꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯃꯥꯁꯨ ꯆꯠꯈ꯭ꯔꯦ, ꯆꯥꯎꯔꯦꯟꯁꯨ ꯑꯃꯨꯛ ꯈꯣꯡꯂꯩ ꯌꯥꯡꯅ ꯂꯥꯛꯄꯅ ꯏꯕꯨꯙꯧ ꯋꯥꯡꯕ꯭ꯔꯦꯟꯒꯤ ꯂꯥꯏꯕꯨꯡ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯑꯁꯨꯝ ꯆꯪꯂꯛꯄꯅ ꯑꯃꯥꯏꯕꯤ ꯁꯈꯤꯗꯣ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯗꯨꯅ ꯂꯩꯕ ꯎꯔꯛꯏ꯫ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯆꯥꯎꯔꯦꯟꯅ "ꯏꯃꯥ ꯑꯃꯥꯏꯕꯤ, ꯑꯁꯣꯝꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯊꯣꯛꯄꯤꯕ ꯌꯥꯒꯗ꯭ꯔꯥ?" ꯑꯃꯥꯏꯕꯤ ꯁꯈꯤꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯆꯥꯎꯔꯦꯟꯒꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕꯒꯤ ꯁꯛꯐꯝ ꯎꯔꯛꯏ꯫ ꯑꯗꯨꯒ ꯑꯃꯥꯏꯕꯤ ꯁꯈꯤꯅ "ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ ꯃꯆꯥ? ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯅꯪꯕꯣ?" ꯆꯥꯎꯔꯦꯟꯅꯁꯨ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯦ꯫ ꯉꯥꯏꯍꯥꯛ ꯃꯃꯤꯠ ꯆꯦꯆꯦꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯒ ꯑꯃꯥꯏꯕꯤ ꯁꯈꯤ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯎꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯗ ꯂꯥꯏꯒꯤ ꯊꯧꯔꯝꯁꯤꯡ ꯀꯌꯥꯗꯨ ꯁꯤꯟꯅꯔꯝꯂꯦ꯫ ꯆꯥꯎꯔꯦꯟꯒ ꯂꯣꯏꯅꯅ ꯑꯃꯥꯏꯕꯤ ꯁꯈꯤ ꯊꯨꯅ ꯌꯥꯡꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯊꯥꯔꯤꯛꯂꯩ ꯍꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯊꯥꯔꯤꯛꯂꯩ ꯃꯃꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯦ꯫ ꯑꯃꯥꯏꯕꯤ ꯁꯈꯤꯅ ꯊꯥꯔꯤꯛꯂꯩꯒꯤ ꯈꯨꯗꯥꯡ ꯃꯤꯍꯨꯜ ꯌꯦꯡꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯁ, ꯀꯔꯤ ꯃꯇꯧꯅꯣ ꯑꯁꯤꯗꯤ?" ꯑꯃꯥꯏꯕꯤ ꯁꯈꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯨꯟꯗꯥꯂꯩ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯀꯞꯅ ꯀꯞꯅ ꯑꯃꯥꯏꯕꯤ ꯁꯈꯤꯗ ꯍꯪꯖꯔꯛꯏ, "ꯏꯃꯥ ꯑꯃꯥꯏꯕꯤ, ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ?" ꯑꯃꯥꯏꯕꯤ ꯁꯈꯤꯅ "ꯍꯩꯀꯥꯞ ꯇꯤꯡꯀꯥꯞ ꯈꯔ ꯂꯩꯔꯦ, ꯏꯕꯦꯝꯃꯁꯦ ꯃꯪꯒꯣꯜꯗ ꯄꯨꯁꯤꯟꯕꯤꯁꯤ." ꯈꯣꯡꯂꯩ ꯊꯨꯅ ꯆꯥꯎꯔꯦꯟꯅ ꯃꯃꯥꯒꯤ ꯇꯝꯄꯥꯛꯇ ꯇꯥꯗꯨꯅ ꯂꯩꯔꯤꯕꯤ ꯊꯥꯔꯤꯛꯂꯩꯕꯨ ꯃꯪꯒꯣꯜꯗ ꯄꯨꯁꯤꯟꯕꯤꯔꯦ꯫ ꯀꯨꯟꯗꯥꯂꯩꯅ ꯏꯃꯨꯡꯗꯒꯤ ꯐꯛ ꯑꯃꯁꯨ ꯂꯧꯊꯣꯔꯛꯂꯦ, ꯃꯪꯒꯣꯜꯗ ꯊꯥꯈ꯭ꯔꯦ꯫ ꯐꯛꯇꯨꯗ ꯊꯥꯔꯤꯛꯂꯩꯕꯨ ꯍꯤꯞꯊꯍꯟꯕꯤꯔꯦ, ꯃꯁꯥꯗ ꯐꯤ ꯑꯃꯁꯨ ꯁꯨꯞꯆꯤꯟꯕꯤꯔꯦ꯫ ꯑꯃꯥꯏꯕꯤ ꯁꯈꯤꯅ ꯂꯩꯔꯣꯟ ꯁꯣꯟꯗꯨꯅ ꯊꯥꯔꯤꯛꯂꯩꯒꯤ ꯈꯣꯏꯗꯧꯗ ꯅꯝꯊꯕꯤꯔꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯊꯥꯔꯤꯛꯂꯩ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯛꯏ꯫ ꯄꯂꯦꯝ ꯃꯃꯥꯕꯨ ꯇꯞꯅ ꯀꯧꯖꯔꯛꯏ, "ꯄꯂꯦꯝ!" ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯀꯡꯉꯥꯎꯅꯅ ꯂꯩꯔꯝꯕꯤ ꯀꯨꯟꯗꯥꯂꯩ, "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯏꯃꯥ ꯂꯩꯌꯦ, ꯏꯆꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ." ꯊꯥꯔꯤꯛꯂꯩꯅ ꯌꯥꯝꯅ ꯇꯞꯅ, "ꯄꯂꯦꯝ, ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ." ꯀꯨꯟꯗꯥꯂꯩꯅ, "ꯀꯔꯤ ꯏꯁꯤꯡ ꯍꯥꯏꯕ? ꯏꯃꯥ, ꯏꯆꯥꯒꯤ ꯏꯁꯤꯡ ꯂꯧꯔꯨꯒꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ." ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯀꯨꯟꯗꯥꯂꯩ ꯏꯃꯨꯡꯗ ꯏꯁꯤꯡ ꯂꯧꯕ ꯆꯪꯈ꯭ꯔꯦ꯫ ꯊꯋꯥꯏ ꯋꯥꯖꯔꯝꯕ ꯆꯥꯎꯔꯦꯟꯁꯨ ꯊꯥꯔꯤꯛꯂꯩ ꯃꯤꯔꯣꯜ ꯈꯔ ꯇꯥꯔꯛꯄꯗꯨꯗ ꯃꯄꯨꯛꯅꯤꯡꯗ ꯈꯔ ꯏꯪꯊꯖꯔꯦ꯫ ꯀꯨꯟꯗꯥꯂꯩ ꯏꯃꯨꯡꯗꯒꯤ ꯃꯆꯥꯅ ꯊꯛꯅꯕ ꯏꯁꯤꯡ ꯄꯨꯊꯣꯔꯛꯂꯦ꯫ ꯑꯃꯥꯏꯕꯤ ꯁꯈꯤꯅ ꯆꯥꯎꯔꯦꯟꯗ, "ꯏꯕꯨꯡꯉꯣ, ꯂꯥ ꯂꯥꯇꯣꯟ ꯑꯃ, ꯇꯔꯦꯟ ꯄꯨꯡꯐꯥꯏ, ꯂꯩ ꯃꯆꯨ 3 ꯅꯪꯅ ꯈꯔ ꯊꯤꯕꯤꯔꯨꯆꯣ." ꯆꯥꯎꯔꯦꯟꯅ, "ꯍꯣꯏ ꯏꯃꯥ." ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯆꯥꯎꯔꯦꯟ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯊꯤꯕ ꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯥꯏꯕꯤ ꯁꯈꯤꯅ ꯀꯨꯟꯗꯥꯂꯩꯅ ꯄꯨꯔꯛꯂꯤꯕ ꯏꯁꯤꯡ ꯑꯗꯨ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯊꯥꯔꯤꯛꯂꯩꯕꯨ ꯄꯤꯊꯛꯄꯤꯔꯦ, ꯃꯀꯣꯛꯇꯁꯨ ꯈꯔ ꯍꯥꯞꯄꯤꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯥꯔꯤꯛꯂꯩ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯦ꯫ ꯄꯂꯦꯝ ꯃꯃꯥ ꯑꯃꯗꯤ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕꯤ ꯁꯈꯤꯕꯨ ꯎꯔꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯕꯨ ꯀꯧꯔꯛꯏ, "ꯄꯂꯦꯝ." ꯃꯃꯥꯅ, "ꯏꯆꯥ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦꯗꯅ?" ꯊꯥꯔꯤꯛꯂꯩꯅ, "ꯄꯂꯦꯝ, ꯑꯩꯕꯨ ꯀꯩꯗꯧꯈ꯭ꯔꯒꯦ?" ꯑꯃꯥꯏꯕꯤ ꯁꯈꯤꯅ, "ꯀꯔꯤꯁꯨ ꯇꯧꯗꯦꯁꯦ, ꯄꯣꯊꯥꯔꯣ, ꯅꯁꯥꯗꯣ ꯋꯥꯔꯅꯤ." ꯀꯨꯟꯗꯥꯂꯩꯅ, "ꯏꯃꯥ ꯑꯃꯥꯏꯕꯤ, ꯏꯆꯥꯁꯦ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯕꯅ ꯐꯔꯣꯏꯗ꯭ꯔꯥ?"
ꯑꯃꯥꯏꯕꯤ ꯁꯈꯤꯅ ꯍꯣꯏ ꯍꯣꯏ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯁꯤ ꯑꯗꯨꯒ ꯄꯣꯊꯥꯖꯔꯁꯅꯨ꯫ ꯀꯨꯟꯗꯥꯂꯩꯅ ꯏꯕꯦꯝꯃ ꯁꯦ ꯏꯃꯥ ꯀꯣꯟꯈꯠꯄꯤꯒꯦ ꯏꯃꯨꯡꯗ ꯑꯣꯏꯅ ꯄꯣꯊꯥꯔꯨꯔꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯔꯤꯛꯂꯩꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯦ ꯑꯗꯨꯒ ꯊꯔꯤꯛꯂꯩꯕꯨ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯍꯟꯕꯤꯔꯦ꯫ ꯑꯁꯣꯝꯗꯅ ꯕꯥꯅꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯈꯣꯡꯅꯦꯝ ꯃꯈꯣꯏ ꯑꯅꯤ ꯋꯥꯇꯥꯅꯔꯕ ꯃꯇꯨꯡ ꯕꯥꯅꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜꯁꯨ ꯂꯥꯏꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯊꯤꯔꯨꯔꯒ ꯊꯔꯤꯛꯂꯩꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯈꯤꯕ ꯑꯗꯨ ꯕꯥꯅꯨꯅ ꯎꯔꯝꯃꯤ꯫ ꯃꯊꯟꯇ ꯁꯣꯟꯖꯩ꯫ ꯈꯪꯕ꯭ꯔꯥ ꯀꯝꯗꯧꯏ ꯍꯧꯈꯣꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯊꯣꯛꯑꯦꯗꯣ ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯣꯏꯅ ꯕꯥꯅꯨꯗ ꯍꯧꯖ ꯁꯥꯔꯤꯌꯦ ꯌꯦꯡꯉꯨ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯑꯗꯨꯒ ꯕꯥꯅꯨꯁꯨ ꯃꯌꯨꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯆꯥꯎꯔꯦꯜ ꯂꯥꯏꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯨꯔꯛꯂꯒ ꯑꯃꯥꯏꯕꯤ ꯁꯈꯤꯗ ꯄꯤꯔꯦ ꯑꯗꯨꯒ ꯆꯥꯎꯔꯦꯜꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯃꯥꯏꯕꯤ ꯑꯩꯁꯨ ꯃꯇꯝꯁꯦ ꯊꯦꯡꯖꯤꯜꯂꯛꯂꯦ ꯏꯃꯥꯅ ꯁꯣꯏꯗꯅ ꯊꯤꯔꯝꯂꯅꯤ ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ꯫ ꯀꯨꯟꯗꯥꯂꯩꯅ ꯏꯕꯨꯡꯉꯣ ꯍꯜꯂꯒꯦ ꯍꯥꯏꯔꯕ꯭ꯔꯣ? ꯆꯥꯎꯔꯦꯜꯅ ꯍꯣꯏ ꯏꯃꯥ꯫ ꯀꯨꯟꯗꯥꯂꯩꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯆꯠꯂꯣꯗꯅ꯫ ꯆꯥꯎꯔꯦꯜꯅ ꯌꯥꯔꯅꯤ ꯏꯃꯥ ꯅꯣꯡꯃ ꯆꯥꯔꯒꯦ꯫ ꯀꯨꯟꯗꯥꯂꯩꯅ ꯉꯁꯤ ꯏꯆꯥ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯏꯃꯥ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯏꯆꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤ ꯏꯁꯣꯔꯅ ꯏꯆꯥꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯊꯧꯖꯥꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯐꯔꯦ ꯍꯟꯅꯕ ꯇꯧꯖꯔꯣ꯫ ꯆꯥꯎꯔꯦꯜꯅ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯑꯃꯥꯏꯕꯤ ꯁꯈꯤ ꯑꯃꯗꯤ ꯀꯨꯟꯗꯥꯂꯩꯅ ꯍꯣꯏ ꯆꯠꯂꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯔꯦꯜꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯑꯃꯥꯏꯕꯤ ꯁꯈꯤꯅ ꯏꯕꯦꯝꯃ ꯅꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗꯣ ꯁꯦꯡꯗꯣꯛꯂꯨꯔꯣ ꯂꯥꯏꯒꯤ ꯊꯧꯔꯝ ꯃꯆꯥ ꯑꯃ ꯇꯧꯅꯕ꯫ ꯀꯨꯟꯗꯥꯂꯩꯅ ꯍꯣꯏ ꯏꯃꯥ ꯑꯃꯥꯏꯕꯤ꯫ ꯀꯨꯟꯗꯥꯂꯩ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯇꯩꯊꯣꯛ ꯁꯦꯡꯗꯣꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯑꯃꯥꯏꯕꯤ ꯁꯈꯤꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯅꯕ ꯄꯣꯠꯂꯝꯁꯤꯡ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯦ꯫ ꯃꯩꯔꯥ ꯂꯥꯡꯈ꯭ꯔꯦ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯏꯄꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕ ꯏꯃꯥ ꯑꯅꯤꯕꯨ ꯊꯧꯅꯤꯖꯔꯛꯂꯦ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯤꯗꯕ ꯏꯄꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤ ꯏꯃꯥ ꯉꯁꯤ ꯊꯔꯤꯛꯂꯩꯒꯤ ꯍꯛꯆꯥꯡꯗ ꯇꯤꯟꯌꯦꯠꯂꯤꯕ ꯂꯥꯏꯌꯦꯠꯂꯤꯕ ꯇꯤꯟꯖꯥ ꯐꯠꯇꯕ ꯂꯩꯆꯥ ꯐꯠꯇꯕ ꯇꯨꯔꯩ ꯏꯔꯩ ꯀꯌꯥ ꯂꯥꯛꯂꯤꯕ ꯑꯋꯥ ꯑꯅꯥ ꯂꯥꯛꯀꯗꯕ ꯈꯨꯗꯤꯡꯃꯛꯄꯨ ꯏꯄꯥ ꯏꯃꯥ ꯑꯅꯤꯅ ꯌꯦꯠꯅ ꯂꯩꯕ ꯄꯔꯩ ꯌꯦꯠꯅ ꯍꯟꯕꯤꯔꯝꯃꯨ ꯑꯣꯏꯅ ꯂꯩꯕ ꯄꯔꯩ ꯑꯣꯏꯅ ꯍꯟꯕꯤꯔꯝꯃꯨ ꯍꯌꯨꯝ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯊꯔꯤꯛꯂꯩꯅ ꯊꯛꯅꯕ ꯏꯁꯤꯡ ꯈꯔꯗ ꯁꯣꯟꯗꯨꯅꯁꯨ ꯊꯝꯈ꯭ꯔꯦ꯫ ꯀꯨꯟꯗꯥꯂꯩꯅꯁꯨ ꯑꯃꯥꯏꯕꯤꯒꯤ ꯑꯋꯥꯃꯜ ꯇꯔꯦꯠꯀꯤ ꯁꯦꯟꯖꯥꯡ ꯉꯝꯖꯕ ꯈꯔꯁꯨ ꯀꯠꯆꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯂꯟꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯑꯃꯥꯏꯕꯤ ꯁꯈꯤꯁꯨ ꯂꯥꯏꯕꯨꯡ ꯇꯝꯅ ꯍꯟꯈ꯭ꯔꯦ꯫ ꯀꯨꯟꯗꯥꯂꯩꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂꯗꯨꯅ ꯃꯆꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯄꯨꯡꯁꯦꯜ ꯄꯦꯅꯥꯒꯤ ꯈꯣꯟꯖꯦꯜ ꯇꯅ ꯅꯤꯟꯈ꯭ꯔꯦ꯫ ꯈꯨꯟꯒꯤ ꯃꯤꯌꯥꯝꯁꯨ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯂꯥꯛꯅꯔꯦ꯫ ꯑꯃꯥꯏꯕꯤ ꯑꯃꯥꯏꯕ ꯈꯨꯜꯒꯤ ꯑꯍꯜꯁꯤꯡꯁꯨ ꯖꯒꯣꯏ ꯈꯨꯠꯊꯦꯛ ꯇꯝꯂꯛꯂꯦ꯫ ꯑꯁꯣꯝꯗꯅ ꯆꯥꯎꯔꯦꯜꯗꯤ ꯊꯔꯤꯛꯂꯩꯒꯤ ꯋꯥꯈꯜꯗ ꯎꯪꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯗꯤꯅꯦꯁ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯅꯕ ꯆꯥꯎꯔꯦꯟꯕꯨ ꯍꯧꯕ ꯂꯥꯛꯂꯦ꯫ ꯁꯨꯃꯥꯡ ꯃꯇꯣꯜꯗꯒꯤ ꯇꯣꯝꯊꯤꯟꯅ ꯏꯇꯥꯎ ꯆꯥꯎꯔꯦꯟ ꯇꯥꯗꯦꯅꯦ ꯃꯁꯦ ꯑꯣ ꯏꯇꯥꯎ ꯁꯛ ꯐꯖꯕꯧ ꯍꯧꯗꯣꯡ ꯃꯔꯨ ꯃꯥꯟꯕꯧ꯫ ꯗꯤꯅꯦꯁꯅ ꯐꯖꯅ ꯀꯧꯅꯤ ꯅꯪꯕꯣ ꯅꯪꯅ ꯀꯌꯥꯝ ꯐꯖꯔꯗꯅ꯫ ꯇꯣꯝꯊꯤꯟꯅ ꯁꯤꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯗꯅ ꯍꯥꯏꯔꯤꯔꯣ ꯇꯥꯕꯨ ꯇꯥꯔꯤꯕ꯭ꯔꯣ ꯉꯁꯥꯏꯗꯩ ꯀꯧꯔꯤꯁꯤꯕꯣ ꯃꯥꯗ ꯀꯧꯕꯗ ꯆꯥꯛꯐꯥꯎ ꯂꯥꯝꯁꯤꯜꯂꯛꯂꯦ꯫ ꯗꯤꯅꯦꯁꯅ ꯂꯥꯝꯅꯤ ꯅꯪꯗꯤ ꯊꯤꯕꯣꯡꯖꯥꯎꯅꯤꯅ
ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯌꯦꯠꯅꯔꯤꯉꯩꯗ ꯆꯧꯔꯦꯟꯒꯤ ꯃꯃꯥꯗꯣ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯆꯧꯔꯦꯟꯒꯤ ꯃꯃꯥ ꯃꯦꯝꯃꯅ "ꯑꯩꯗꯤ ꯀꯅꯥ ꯀꯅꯥ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ, ꯏꯆꯥꯁꯤꯡ ꯑꯣꯏꯔꯦꯗꯅ, ꯆꯪꯉꯣ ꯆꯪꯉꯣ, ꯅꯇꯥꯎꯁꯨ ꯃꯥꯒꯤ ꯀꯥꯗ ꯂꯩꯕꯅꯤ"꯫ ꯃꯈꯣꯏ ꯑꯅꯤꯗꯣ ꯆꯧꯔꯦꯟꯒꯤ ꯀꯥ ꯇꯝꯅ ꯆꯪꯂꯛꯏ꯫ ꯗꯤꯅꯦꯁꯅ "ꯏꯇꯥꯎ, ꯀꯔꯤꯒꯤꯅꯣ ꯑꯃꯨꯛ ꯎꯪꯉꯒ ꯂꯩꯔꯝꯃꯤꯁꯤꯅ"꯫ ꯇꯣꯝꯊꯤꯟꯅ "ꯀꯅꯥꯒꯤ ꯑꯣꯏꯔꯨꯅꯤ, ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯊꯩꯂꯩꯒꯤ ꯋꯥꯈꯜꯗꯅꯤꯗꯅ"꯫ ꯗꯤꯅꯦꯁꯅ ꯇꯣꯝꯊꯤꯟꯒꯤ ꯄꯨꯛꯆꯦꯞꯇ ꯈꯨꯅꯤꯡꯅ ꯊꯤꯜꯂꯛꯏ꯫ ꯑꯗꯨꯗ ꯇꯣꯝꯊꯤꯟꯅ "ꯁꯤꯔꯦꯅꯦ ꯍꯨꯔꯥꯟꯕ ꯅꯪꯕꯣ, ꯃꯐꯝ ꯏꯔꯩ ꯂꯩꯇꯗꯧꯅ ꯃꯤꯒꯤ ꯄꯨꯛꯆꯦꯞꯇ ꯈꯨꯅꯤꯡꯅ ꯊꯤꯜꯂꯛꯏꯁꯤꯕꯣ"꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯆꯧꯔꯦꯟꯅ "ꯑꯁ ꯌꯥꯔꯦꯕ, ꯇꯣꯛꯑꯣꯕ, ꯀꯣꯛꯅ ꯀꯣꯛ ꯁꯥꯕꯅꯦ"꯫ ꯇꯣꯝꯊꯤꯟꯅ "ꯌꯥꯗꯦꯀꯣ, ꯁꯥꯕꯒꯤ ꯃꯇꯥꯡꯒ ꯌꯧꯔꯖꯥꯠꯂꯣ"꯫ ꯗꯤꯅꯦꯁꯅ "ꯌꯥꯔꯦꯍꯦ, ꯅꯪꯅ ꯃꯔꯣꯜ ꯑꯃ, ꯐꯔꯛꯀꯤ ꯃꯤ ꯑꯣꯏꯅ ꯇꯧꯔꯗꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈꯣ"꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯎꯪꯗꯨꯅ ꯂꯩꯔꯝꯕ ꯆꯧꯔꯦꯜꯁꯨ ꯅꯣꯛꯊꯣꯔꯛꯏ꯫ ꯗꯤꯅꯦꯁꯅ ꯆꯧꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯪꯂꯛꯏ, "ꯏꯇꯥꯎ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ, ꯀꯔꯤꯒꯤꯅꯣ ꯀꯣꯛ ꯁꯥꯏ ꯍꯥꯏꯗꯨꯕꯣ"꯫ ꯆꯧꯔꯦꯟꯅ "ꯏꯇꯥꯎ, ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯨꯝ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯤꯅꯦ"꯫ ꯇꯣꯝꯊꯤꯟꯅ "ꯅꯁꯥ ꯅꯨꯡꯉꯥꯏꯇꯕꯒ ꯂꯥꯏꯔꯤ, ꯂꯣꯏꯁꯤꯜꯂꯣ ꯂꯥꯛꯑꯣ, ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯂꯨꯁꯦ"꯫ ꯆꯧꯔꯦꯜꯅ "ꯏꯇꯥꯎ, ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤ ꯆꯠꯂꯨꯔꯣ, ꯑꯩꯗꯤ ꯉꯁꯤꯁꯦ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅ ꯂꯩꯍꯧꯔꯒꯦ, ꯍꯌꯦꯡ ꯑꯣꯏꯅ ꯌꯦꯡꯃꯤꯟꯅꯔꯁꯦꯕ"꯫ ꯗꯤꯅꯦꯁꯅ "ꯍꯦꯔꯥ ꯏꯇꯥꯎ, ꯍꯛꯆꯥꯡ ꯈꯖꯤꯛꯇꯪ ꯅꯨꯡꯉꯥꯏꯇꯕꯒꯤꯕꯨ ꯋꯥ ꯑꯣꯏꯅ ꯇꯧꯔꯗꯅ, ꯅꯨꯄꯥ ꯏꯃꯥꯟ ꯃꯥꯟꯗꯗꯧꯅ, ꯂꯣꯏꯁꯤꯜꯂꯣ ꯂꯥꯛꯑꯣꯁꯦ, ꯊꯦꯡꯈ꯭ꯔꯅꯤꯌꯦ"꯫ ꯆꯧꯔꯦꯟꯅ "ꯏꯇꯥꯎ, ꯅꯈꯣꯏ ꯑꯅꯤ ꯁꯥꯎꯔꯨꯅꯨꯋꯣ, ꯑꯩ ꯉꯁꯤꯗꯤ ꯆꯠꯂꯔꯣꯏꯒꯦ"꯫ ꯇꯣꯝꯊꯤꯟꯅ "ꯀꯩꯅꯣ ꯏꯇꯥꯎ, ꯉꯁꯤꯐꯥꯎꯗ ꯏꯇꯥꯎ ꯌꯥꯎꯗꯅ ꯅꯣꯡꯃꯇ ꯍꯔꯥꯎ ꯀꯨꯝꯍꯩ ꯌꯦꯡꯕ ꯆꯠꯈ꯭ꯔꯕꯣ? ꯏꯇꯥꯎ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯆꯠꯂꯔꯣꯏ"꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯧꯔꯦꯜꯅ "ꯐꯔꯦ ꯐꯔꯦ, ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯉꯨꯔꯁꯦ, ꯑꯗꯣ ꯀꯨꯏꯅꯗꯤ ꯂꯩꯔꯛꯂꯣꯏꯁꯤꯀꯣ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯧꯔꯦꯜꯁꯨ ꯂꯣꯏꯁꯤꯜꯂꯨꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯕ ꯂꯥꯛꯂꯦ꯫ ꯁꯨꯝ ꯁꯨꯝ ꯂꯥꯛꯄꯅ ꯂꯥꯏꯕꯨꯡ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯊꯗꯨꯅ ꯂꯥꯏ ꯍꯔꯥꯎꯕ ꯌꯦꯡꯖꯔꯦ꯫ ꯂꯥꯏ ꯁꯥꯟꯅꯕꯁꯨ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ꯫ ꯈꯪꯍꯧꯗꯦ, ꯂꯥꯏꯕꯨꯡꯒꯤ ꯁꯅꯥꯊꯣꯡ ꯇꯝꯅ ꯃꯤ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯗꯤꯅꯦꯁ, ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯆꯧꯔꯦꯟ, ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ, ꯂꯥꯎꯅ ꯈꯣꯡꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯃꯤꯌꯥꯝꯅ ꯐꯥꯗꯨꯅ ꯄꯨꯁꯤꯜꯂꯛꯄ ꯑꯗꯨ ꯎꯔꯝꯃꯤ꯫ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝꯗꯨꯁꯨ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯗꯤꯅꯦꯁ ꯑꯃꯗꯤ ꯇꯣꯝꯊꯤꯟꯅ ꯂꯩꯊꯣꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯂꯛꯄꯗ ꯆꯧꯔꯦꯜꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯌꯥꯝꯅ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯈꯤꯕ ꯑꯗꯨ ꯎꯔꯛꯏ꯫ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯗꯤꯅꯦꯁ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯀꯅꯥꯕꯨ ꯑꯣꯏꯔꯤꯒꯕ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯣ? ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫